Sanitation workers singi akhoi kusuman pithokta baje akhoi tha manga fajalakle haibagi pendaba amasulai masida Imphal municipality corporation gi ayungi akhoi makhada amot akai singi ba workers singi tolo pithokta ba amadi health care chang nai birakta ba iban wai silpa lakna bagi auto bara bukta leitabagi awabse mayoknare haibagi khudong chada baje kayam so phongtor ri amadi Imphal municipal council haibji akhoi smart city haibadi yam Holy high time, Mingje, even Yungi Tong the book, Banana Park, Yamlam, Grey Adubu. Smart City, where Heliva, sweeper sing, a sanitation, the weavers in the workers sing it, Tolopse, Kusumanji, Bibidaba, Tamangas was like Amadi, Masagi, healthcare check the Sang Narataba, the Viraktaba, even Tabak Suba, Waisepala, Otobara, like Tabagi, Awabs, and Mayona, have used a pins of Pondoro, was Amasi. Commanding we have the Loshala for the Masigi. What manipur gi atopa leipaka manadaba khoi top topa khoi culture khar leiri ado haujeki smart city haina bharat ki oina khoi gi smart city gi project sida khangat pada khoi imphal sisu khoi one of the city ko adumaina imphal sisu lokhatna smart city hoibagi tangkak tuda lokhat khrabani aduga loina na smart city ki oiba infrastructure su tongan ba khoi project me amok laktana khoi mafam kya amada khoi semgot chagat pagi thabak ti khoi khara ui haiba tare adu taraga su khwaidagi nungai ri badi city si smart city da yaujaba taraga su city si da leri ba khoi miyam se masi smart oidaba me the smart oidaba lam si khak smart oiba nati khoi asengwa smart city do oiba ngamoy ana smart city ohen si haiba taragati ado ma city sige manung da lariba khoi people si so smart oiba mindset ma smart oiba understanding ama smart oiba self understanding ama khoi miyam sida leihan ba mathau tai madugi awareness khoi miyam sida yam watli masia khoi lenga ki maikai dagi shu masi awareness se pina na bhona batai akhoi praja sing shu akhoi understanding leina batai ai gi mamang se sida amot pa se saisal lagadi ai gi jaga duni motor si ai gi shumang ni motli si haina khanba akhoi miyam sina leiba taiba ai gi yum gi ai gi campus manung du khak aina phajana ba nan na ba honaraga ai gi campus du gi hek wang ma lan thorak pada uphul unaina akhoi gi khong thang ga chatpham leitaba gi tangkak to leira kanda ai gi yum du phajana leiba yabra phajana leiba gi nungai ba krai da leiga dege haiba se akhoi understanding am leiba taiba ana ai gi akoi ba se lu nalhan ba haiba se masi Yadaba Tabamani have say from Akoyi Angang Singi school gi curriculum the Horaga Masita Sengbaiti syllabus to so Adam Hapnaragadum Tamdi Tamna Baneva Adukayam Yamna Maduki Angang Sing the Maduki motivation Pangaliba Panganda Bible Akoi Pazana section Nainabataya Duga Akoyi people say Taubiati have a yamna strict oiba Akoyi municipality you have Rulama Imphal city sigi management or singi Rulama later kanda maduki potsing to Togada whenever Nakalamarom dai sigi matang example Machamtang Hajoke Nepanda recently such a roi Salumat the Kathmandu city the Cheziat Amapoba Kathmandugi any nook and corner the Cheziat Amapola be the tabu uraktevo Adomogi Prasasing sigi Mapamchi junction by they have to Kanamta pilot Tonabuhanati my mapachi Lunana Dum Lagadam have to Kanamta Saisan Arigi Saisalamba Taragasu stick over file. Mogi can ogi my kid event enforced away. Swaina, Togodobani, Adu Potoms of fail or Aduga, Akoyis Racial sanitation, ya Amonakai saying the last city, Nalan Nanaba, city Menesta Nanaba, Sergio Honariba, do sing to give workers, Sigitolo, Kusuban Tamanga, and a Pibidre have of Homam Lakotaragadi, Kadai the Nova sanitation, workers sings in a Tabak Torakadoshi effectively. Quite again, number one, sanitation workers sing Sigiweba, Kusuman Pidribisiki, Maram Kariginova, Akui, Loina, Sereshita Ladiba, Canu sings a taxpayer in Actaneva, GST, Lorong money, Tete Lorong money, Dukan, and Zingisu, Potse, Carvatorio, Mayam, Chisolanai, employee sing Loina, tax Lorong Maneva, Sigi taxing Sisuma, Mayam, Sigi Menesto, Nanabagi, Yaukravaneva, Kraidum, Miss Menesto is a Kraitanova, Simaki, Magi Lapam Topa, Sagi Hetsi, Neom Chumna Laxakada, Marak the block Tori, Marakta Miss Menestori, Marakta Masigi, Miss Governance, Samakak Lady, Sigi Potsiana, Akoi Lengaxi, Pale Lengaxi systems, Pale work Paki Ponamani, Si Pale work Pataragadi, City do collapse to Batavani, sanitation workers sing the Tabak Lepki Bataragadi, City do collapse to Patavani. And Sigi Potsiana, Sereswena,
leingak na masigi kano se review tawrakanda sanitation workers singi sugumba issue se lehanning te aduga hauji sanitation workers sing na Imphal city ki akoi bada tawriba thawak sing sisu masisu fazana review tawraga nook and corner city se nu na na nabagi waiba chapchaba concrete waiba comprehensive waiba adumba action plan ama akhoi Imphal municipal council gi adumba proposal ga loina manipur leingak na masigi thawak se endorse tawraga paikhalani haina adumai thamchake sanitation workers sing kusuman koi tha manga henjalak lawpau pirak tabagi matang ojana ya mek sing thambiri maramdi kusuman pi drakan da mi je thabak suhan ba haibje kamaina management tarokani haibde ne jan thambiri se smart city di thon ba adu smart city oiheliba workers singi masagi oiba koi gi sanction di pidramnina masare pendaba forokba amadi masi paliba pariba thabak sanitation gi thabak paibiriba head singduna gyan tabiu sini ojana last hajening yo pon yam seng na harabda thakchari oja gi chiliba matam ja kaithok bidona north window gi aroiba chatliba chahi sigi aroiba analysis da ojana mapung phami da mo to jabu thakchari amari